mayam ekai khumna usari mitai amadi kuki lan anisna maram oraga mitai sing kham thengna awaba oye kham thengna ware awada patana thalle maram masina Manipur yu wang ma dalai ba amadi irimdam kanglei pak Manipur dalai ba sarkar ki thabak tawri ba amadi private ki thabak tawri ba paisa yamna salary yamna saba mi sing ina khun ba kangbu sing nakoi sing su khun ngali ba salai tare kim nung saliba khun ngali ba mitai sing gi damakta lepiyo makhoi awara pa sing yengsin biyo khudam oina alu seng awai tilho sanam tum morok ngari asin sing bak yarum sing awara pa sing ase ina khun ba paisa pai ba nakhoina mateng pangthokpiyu na ina haijari ina khun ba ama ani na mateng pangba aduna di mapung phaba ngamdabanina ina khun ba kaya leibase makeup tokpirak lo AC gi room manung da leibigano ngai hak ma pan thokpirak tuna ngai hak khun ngali ba isin naw sing gi manakta satpiyo aduna satpa ngamdaga su Google Pay online da gi transfer tawduna paisa do makhoida mateng pangthokpiyo adu orgadi ibido event thona dombu sanbi gani paisa yam tansilaga thamliba adom wakhal khar khanta biro sibida paisa pu yadi ko ina khunba sing tingsing biyo wakhal ta biyo marmasina khunga ko isinaw sing da mateng pangthokpiyo na ina haijari ai thabak taw nate ai sarkar gi thabak taw nate private gi thabak taw nate isa ma hajira surga sajaba matam gi thabak sujaba aine asumna horadana paisa khara tongsin daba asina aina phawa khunga ko itai isinaw sing gi damakta aina wajaye aina adum angamba mateng khadi adum pangjaye aisu pangjari bane marmasinani aduna thabak karin tawda paisa karin da faida ba ikutta paisa kitang leiba aina phawa khunga ba ai furup ki misingbu asuki mitin nungsijaye aduga paisa karor upu tarangda pik thangna namsinduna paisa thamliba ina khunbana khoina wongta su mateng pangthoktabase ai yamna ngai nakhoi su saruk yauri bane uki sina landarak bada masidi ina khunbani masidi ina khunbani masidi laira bani haduna khandok loye kuki sina ai khoi ase loinamak ai khoi singda landana ba makhoi honari bane kuki singil lingjel samana ye makhoi yumnak ming makhoi satlon je lonaga outside satuna foreign satuna makhoi je 2 years ki work visa lorga US dollar 4000 baw tale 5000 6000 baw tale ni aduga makhoi kuki militant sing da mateng pang li bani yongo makhoi di laira bi na khon puna magna sapmana tana mateng pang minari yong ai khoi di laira ma sen support on ri yong khun nga liba ai gi isinaw singse ayamana laira ba sing ngak tani ai gum ba ngak tani ai gum na laira ba ngak tani nungsidaba makhoi wari sing nungsidaba makhoi balem panthau sing makhoi nupi angang sing masa majul sing loina thadol lamlaga inam kanglei pak kidamakta makhoi khun nga li banyai base ina khun mana khoi khangdabra kari khangdabno na khoi nakhoi na mateng pangthokpiyo aina request tawjali mateng pangthokpiyo sakchara henduna uki single lan thengnari bani mase ina khun mana khoina kari khangdabno AC room da sa thalaga nuaina harau ni sei tarak leiba dun di kanaroi adum leibi gano mapan thopiro aduga pholiba thoda wathok ya long singa se u phangani ai khoi lingjen man se slide ai khoi lingjen man se paisa pai ba thabak taw mi sing na khoi su nikap thopiro outside leiba mitai sing malengi mahong kudimak thok taw liba leiba khunda khraba mitai sing na khoi ne so ai khoi gi damak ta mateng pangbiyo khun ngak pa ya ai gi mitai proof sing gi damak ta mateng pangbiyo na ina haijari yamba yandaba angam mateng lepa letina pangbiro makhoi gi damak ta mateng pangbiyo na ina haijari salai tare khoi lingje ma se amata oi se kanglei pa kala se ina lining kala se yai phare